Manipuri Film Ohum EP Lisingani Kurumdoi Gawada Pangthokpa International Film Festival da Udnaba Khangatpada Yaure Masina Manipuri Film gi lamda thabak tawriba amadi Manipuri Film gi taibangdasu asobi inot ama hakutpada natana anauba puari amasu hengarhanba ngamkhre India gi Gawada November thagi tang kundagi kunmari phawba pangthokpa Yankai Mari Suba International Film Festival Samna EP Hainsu Khangnariba Asigi Opening Film Oina Mina Longzamgi Andro Dreams Utkre Minute Humbuga Hundoiga Second Trate Sangba Documentary Film Andro Dreams Asina Mina Longzamgi Ahum Suba Documentary Film ni Masigi Mamangda Mahaki Ahanba Documentary Film Auto Driver Lisingani Gataramngada National Award Phangba ngamkhre South Asia gi Kathmanduda Lisingani Gataraga Mapanda Utkraba Documentary Film Asobi in Lapna Mahaki Anisuba Film ni Yankai Mari Suba International Film Festival of India Lisingani Kurhundoiga Irena Sathagadaba NFDC gi Film Bazaar Lisingani Kurhundoigi Saruk Ama Oiriba Work in Progress Lab Ta Udnaba Film Manga Khangatpada Manipur gi Lakshmi Priya Devi gi film da Gifna Mapam Kanba Ngamkhre Work in Progress Lab Hairib Asi Malem ga Thaka Leiba Film Festival Director Sing Film Critic Sing Producer Sing Editor Sing Pullaga Semba Saknairaba Pautak Loi Singi Mamangda Film Maker Sing na Makhoigi Samdok Sadoktriba Film Sing Udnabigi Tanza ama Pibani Hai riba Pautaloi Sing Asina Filmmaker Sing da Makhoigi Aroiba Film gi Pothok adu Tanaba Samdok Sadokpaga Mari Leinaba Wafamda Pautak Amadi Wakhal Loksing Pibani Hawam Pawan Kumar gi Iron Woman of Manipur Asi Film Bazaar na Film Tara Khangatpagi Manungda Yaurapani Hai riba Film Tara Asi Film Bazaar na Yama Section na Amadi Kumna Makhoida Pisilapa Film Chani gi Manungdagi Khangatpani Iron Woman of Manipur Haiba documentary film asida ulibadi Manipur gi web letter yo thangatpi sanaroi N Kunjarani Angom Anita Chanu amadi Saikhom Merabai Chanu na singbana makoina mai paknabagi lambida changsilakpa punsi warida amadi makoina honarakpa da yimpumoiba film ni